ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯈꯤꯕ ꯃꯍꯩꯔꯣꯏ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯂꯦ꯫ ꯗꯦꯁꯥꯝ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ BSc ꯖꯤꯑꯣꯂꯣꯖꯤ ꯑꯣꯅꯔꯁꯀꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔꯒꯤ ꯍꯟꯗꯛ ꯂꯧꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯜꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯈꯤꯕ ꯋꯥꯏꯈꯦꯝ ꯃꯅꯤ ꯒꯔꯜꯁ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯑꯔꯤꯅꯥ ꯕꯦꯒꯝꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯝꯂꯦ ꯍꯥꯏꯅ ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯁꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯔ꯭ꯌꯀꯨꯃꯥꯔ ꯑꯣꯏꯅꯥꯝꯅ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯕ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯑꯦꯛꯖꯥꯝꯒꯤ ꯐꯜ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯐꯦꯜ ꯑꯣꯏꯍꯜꯂꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯗꯦꯁꯥꯝꯅ ꯇꯔꯥꯏꯅ ꯂꯧꯗꯦ꯫ BSc ꯖꯤꯑꯣꯂꯣꯖꯤ ꯑꯣꯅꯔꯁꯀꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯒꯤ ꯐꯜ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯒ ꯖꯨꯂꯥꯏ 12ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯟ ꯆꯥꯔꯖꯅ ꯀꯣꯔꯤꯖꯦꯟꯗꯝ ꯑꯃ ꯊꯣꯛꯇꯨꯅ MUꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯑꯔꯤꯅꯥ ꯕꯦꯒꯝꯕꯨ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯊꯦꯠꯂꯝꯕꯅꯤ꯫ ꯀꯣꯔꯤꯖꯦꯟꯗꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯐꯥꯎꯕ ꯈꯪꯍꯟꯕꯤꯗꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ BSc ꯖꯤꯑꯣꯂꯣꯖꯤꯒꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯃꯍꯩꯔꯣꯏ 52 ꯈꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯐꯜ ꯂꯥꯎꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯍꯜꯂꯦ꯫ ꯃꯍꯩꯔꯣꯏ 52ꯒꯤ ꯆꯦ ꯌꯦꯡꯕꯗ ꯄꯣꯖꯤꯁꯟ ꯇꯥꯔꯒꯗꯕ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯐꯦꯜ ꯑꯣꯏꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯄꯥꯁ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯒ ꯄꯥꯁ ꯇꯧꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯐꯦꯜ ꯑꯣꯏꯍꯟꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯑꯦꯛꯖꯥꯝꯒꯤ ꯐꯜ ꯂꯥꯎꯊꯣꯔꯛꯄꯗ ꯐꯦꯜ ꯑꯣꯏꯍꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯤꯅꯥ ꯕꯦꯒꯝꯒꯤ ꯃꯈꯥ ꯇꯥꯅ MSc ꯇꯝꯅꯅꯕ ꯐꯣꯔꯝꯁꯨ ꯊꯥꯖꯤꯟꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤ? ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯨꯔ꯭ꯌꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯤꯅꯥ ꯕꯦꯒꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯈꯤ, ꯑꯩꯍꯥꯛꯅ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯑꯦꯛꯖꯥꯝꯗ ꯏꯔꯝꯈꯤꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯐꯜ ꯂꯥꯎꯊꯣꯔꯛꯄꯗ ꯐꯦꯜ ꯑꯣꯏꯍꯜꯂꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ MUꯗ ꯃꯈꯥ ꯇꯥꯅ ꯇꯝꯅꯅꯕ ꯐꯣꯔꯝꯁꯨ ꯊꯥꯖꯤꯟꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯣꯔꯝ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯊꯣꯛꯍꯟꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫